ngasisu hoi entertainment YouTube channel na mayamgi damakta asengba thokiba thoduk amagi wari puduna lakchari wari asi Gaurav Hara Indore Madhya Pradesh ki Bhagatpura da leiba chahi 18 dangai ba college tamliba nupamacha amani Aurobindo Institute ta B.Pharm tamlibani lairi khak tamba natana extra curriculum kaya dasu saruk yarami mahakna college tamba asi yamna nungaina tamlami adubu mangonda asonba amadi leirami madudi English ngangba ngamdaba asini mahakna English ngangbada ngamdaba aduna maram oiraga mangonda yamna sonba ama phaujerami ojaga phajana communicate tawba ngamdaba mafam aduda tamliba student singa amadi mana yauriba extra curriculum mayam aduda English ngangba ngamdabadagi mangonda nungaitaba amadi communicate tawba ngamdaba ama oirami English ngangba ngamdaba asina maram oiraga mabu laknaba haithibiba tawrami aikogi India gi manungda masigi chanabi asi atuki matik hengalakli English ngangba haiba asi yamna aphaba amani adubu English lon asi supnadagi communicate tawnaba lon amakhakni English ngangba ngamde haite haiduna mi adubu hanthana usip thaoidana yengba English lon asibu mioi adugi status ama oina thamlakpa asidi tawdabana aphaba ama oigani khali hairiba asi Gaurav tasu thoklami maram asina mahakna English ngangba ngamnaba spoken English ki class yaunaba khalami hairiba asi Gaurav tasu thoklami maram asina mahakna English ngangba ngamnaba spoken English ki class yaunaba khalami hairiba asi makoigi mama mapana su yamna haraujaba ama oirami kaidobagishu harauroi haibadi mahaki machana afaba thabak ama tawge haibada mahakpu pokpiriba mama mapana haraujaba haibasi masana tabani mahakna English tutor thiba horami Indore ana Nagar coaching center amada class jawba horami English tambigadaba adudi akangsha kawi aduga mahaki chahi asi supnadagi 13 khak ngairibini akangsana chahi naujarabasu mangonda English ngangba amadi mi amada phajana English takpiba ngamlami asumna Gauravsu akangsagi makhada English class tamba horami adubu makhoi anigi marakta oja amadi satra oibagi mari adudagi nathairaduna mamanaba amagum haibadi marup ama oina dinarami aduga social media dasu pau phaunaba horami wari kaya ama sanarami makhoi anigi marakta oja amadi satra nataba atopa mari ama laklami makhoi anigi marakta chahi gi khetnaba leirabasu chahi khetnaba khak natana Gaurav ki oja asidi angang amsu oiribani adubu makhoi anigi marakta kanana hobano haiba adudi khangjadre adubu makhoi ani asi nungsi lambida khongdaba horami Gauravna kari wakhal khanbadagino khangde magi oja oiribi amadi chahi nauribi angang amada nungsiba phoromki Gauravna tuition chatpa asi yamna nungaiba ama oijerami yumdagi tuition chatpani haiduna chatkhraga maga nungsinariba nupi aduga unaba phangjerami adubu akangsa asi mahakidi English takpiribi oja amasu oiribani adubu akangsa amadi Gaurav ki mafamdadi makoi adina leinariba mari asi ka hena nungaiba ama oiramki haiba asi Gaurav ki mama mapanadi karisu khanglamde makhoinadi Gauravna English class jawba chatlibani haiduna khalami adubu Gaurav di magi nungsinabi nupiga unaba chatpa oirami karigumba Gauravna yumda thengna halakpadasu ngasidi extra class tawbagi thengmani haina hairami hojikti Gaurav ki mafamda akangsaga unaba asi yamna lairami hairiba thodok asi akangsagi imung manunggi miyoi singna khangbra natragana khangdabra haibadudi khangjadre adubu akangsagi mabungnadi hairiba asi khanglami makhoi anigi nungsinaba asi yamna tenba matam amadagi nungsinaba horokhibani aduga makhoi anina khangnaraba matung yumbalbagi mari hana thamba asina takpadi makhoi ani asigi nungsi mari asi kuina chaloi haibasini makhoi anida haksangi phajaba nungsibado khak natana atopa thamoigi oiba asengma nungsiba yaromkhide asumna makhoi anigi nungsinaba asi haujikti nuti numit khudingi khatnaba tawrami aduga Gauravna akangsadagi lapthokpa asina khwaidagi aphaba oigani khanduna akangsaga wari sanaba leplami maga lapthoknaba hotnarami WhatsApp phone loinamak block tawrami adubu hariba asi thengkhirami WhatsApp phone call block tawrabasu akangsana Instagram da message tharami makhoi anigi marakta yamna saunaba oirami
ꯑꯀꯥꯡꯁꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯈꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯏ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯒꯧꯔꯕꯇ ꯀꯤꯍꯟꯕ ꯍꯧꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯀꯥꯡꯁꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯥꯏꯅꯔ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯀꯥꯡꯁꯥꯒꯤ ꯐꯦꯚꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯗ ꯒꯧꯔꯕꯁꯨ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯑꯀꯤꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯃꯅ ꯑꯃꯗ ꯀꯤꯍꯟꯕ ꯍꯨꯟꯅꯕ ꯇꯧꯔꯝꯃꯤ ꯒꯧꯔꯕꯅꯗꯤ ꯑꯀꯥꯡꯁꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯀꯤꯍꯟꯕ ꯈꯛꯇꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗ ꯅꯠꯇꯅ ꯒꯧꯔꯕꯇ ꯕ꯭ꯂꯦꯛꯃꯦꯜꯁꯨ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯑꯀꯥꯡꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯒꯧꯔꯕꯅ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯖꯤꯜꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯀꯥꯡꯁꯥꯗ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯒꯧꯔꯕꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯀꯥꯡꯁꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯤꯍꯟꯕ ꯈꯛ ꯅꯠꯇꯅ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯗꯨꯅ ꯑꯀꯥꯡꯁꯥꯒꯤ ꯃꯕꯨꯡꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯀꯥꯡꯁꯥꯒꯤ ꯃꯕꯨꯡꯅ ꯔꯦꯁꯄꯣꯟꯁ ꯀꯔꯤꯁꯨ ꯄꯤꯔꯝꯈꯤꯗꯦ ꯒꯧꯔꯕꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯀꯥꯡꯁꯥꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯕꯅꯤ ꯃꯥꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯔꯝꯈꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯒꯧꯔꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯅꯕ ꯈꯜꯂꯝꯃꯤ ꯒꯧꯔꯕꯅ ꯃꯥꯒꯤ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯏꯪꯂꯤꯁ ꯇꯤꯆꯔ ꯑꯀꯥꯡꯁꯥꯒ ꯊꯥ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯔꯣꯟꯕ ꯃꯔꯤ ꯀꯌꯥ ꯑꯃ ꯊꯝꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯊꯥꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯀꯥꯡꯁꯥꯅ ꯃꯁꯥ ꯌꯥꯗꯅ ꯒꯧꯔꯕꯅ ꯅꯝꯐꯨꯗ ꯇꯧꯕꯅꯤ ꯍꯥꯏꯅ ꯀꯦꯁ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯆꯦꯁꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄ꯭ꯋꯥꯅ ꯄꯥꯈꯠꯆꯔꯤꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯆꯦꯅ ꯍꯥꯏ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯑꯀꯥꯡꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯅꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯒꯧꯔꯕꯀꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯝꯃꯣꯏ ꯒꯧꯔꯕꯀꯤ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯈꯪꯕ ꯃꯇꯝꯗ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯒꯧꯔꯕꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯆꯥꯕꯨ ꯀꯟꯕ ꯄꯥꯝꯂꯝꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯑꯀꯥꯡꯁꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯒꯧꯔꯕꯀꯤ ꯌꯨꯝꯗ ꯑꯀꯥꯡꯁꯥ ꯑꯃꯗꯤ ꯑꯀꯥꯡꯁꯥꯒꯤ ꯃꯃꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒꯧꯔꯕꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯤꯍꯜꯂꯝꯃꯤ ꯃꯈꯣꯏꯗ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯗ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯇꯨꯅ ꯒꯧꯔꯕꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ ꯑꯉꯛꯄꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯅ ꯑꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯌꯣꯟꯕ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅꯗꯒꯤ ꯆꯥꯎꯊꯣꯔꯛꯂꯝꯃꯤ ꯒꯧꯔꯕꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯈꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯕꯁꯨ ꯌꯥꯏ ꯒꯧꯔꯕꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯝꯗ꯭ꯔꯦ ꯒꯧꯔꯕꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯃꯊꯟꯗ ꯂꯩꯔꯝꯃꯤ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯝꯗꯦ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯈꯤ ꯒꯧꯔꯕꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯆꯤꯡꯅꯔꯝꯕ ꯀꯤꯔꯝꯕ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ 7 ꯑꯥꯒꯁ 2024ꯗ ꯐꯤꯖꯤꯀꯦꯜ ꯑꯦꯕ꯭ꯌꯨꯁ ꯑꯃꯗꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯒꯤ ꯀꯦꯁ ꯑꯃ ꯑꯀꯥꯡꯁꯥꯅ ꯒꯧꯔꯕꯀꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯏꯜ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯧꯔꯕꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯒꯧꯔꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯃꯅꯨꯡꯗ ꯑꯁꯤꯕ ꯑꯃꯒ ꯃꯥꯟꯅꯔꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯀꯥꯡꯁꯥ ꯑꯃꯗꯤ ꯒꯧꯔꯕꯀ ꯊꯥꯅꯈ꯭ꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯔꯤꯁꯨ ꯊꯑꯣꯏꯅ ꯌꯦꯡꯂꯝꯗꯦ ꯄꯨꯂꯤꯁꯅ ꯒꯧꯔꯕꯄꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤ ꯆꯠꯊꯔꯕꯗꯤ ꯒꯧꯔꯕꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ
Adubu hariba compromise aduda sale gi masing asi kayano haiba adudi khangde adubu Gaurav ki mapana lupa lising nifu manga piraga Gaurav pu yumda purakibani. Adugi matung Gaurav na yumda halaklaba matungda akangsa amadi mahaki mamaga amuka Gaurav ki yumda laklami. Gaurav amadi makoigi imungbu kihallami. Makoina hairami hariba thodok asi amuka reopen tahonba yai. Maram asina makoida hariba senfam adu pinaba kihallami. Hariba mayam asina Gaurav ki mafamdadi yamna awaba kaya ama oihallami. Hariba numit asimadi mayam su wanabana maram oirega magi kada changduna tumna khirami. Aduga mathangi numita hagotpa matamda Gauravna hagolaktabaduda magi kada changduna yenguba matamda Gauravdi magi kagi selling fan aduda thauri yanduna leirongkibani. Matam kuirabadagi wakal wana thamoi kaina lerakhiba Gaurav numit aduda masa mathanda sijakhirami. Adubu makoigi imungna asumna leiramba asi thajaramkhide. Khudakta makoina hospital da pukhatuna yenghanba matamdasu mahak asi sire haiduna doctorna hairamki. Adubu Gaurav ki imungi miyoisingna police da warori madudi karigumba police na Gaurav ki wari pumba tabiduna khangbiramlabadi haibadi Gaurav ki saita magi wari adubu tabiramlabadi tholiba thodu asi tholamdaba yai haibadi Gaurav asi hinglambasu yai. Asumna makoina pendraduna protest tawnabagidamag Gaurav ki asiba hakchang adubu mamangda Gaurav ki matangda investigation tawkiba police station aduda puduna chatlami. Matam adudagi hariba thodok asi hena miyamna khangnarakhi. Pau amagi matung ina Gaurav amadi akangsana tha 13 mari thamlamba aduga makoi anigi mari adubu Gaurav na thadatpa pamliba asi akangsana Gaurav ki lairik tamba punamak thadokuna akangsaga puna leiminaba haibadi akangsana haiba khudingmak Gaurav na yabiduna magi wa tabiduna leiba pamlamba matam aduda Gaurav na yadabadagi makoi anigi mari adu thadatnaba hotnakibani haina thajinari. Thodok asi thoktringagi mamangda Gaurav na makoigi imungda sel niba leiki aduda natana Gaurav na makoigi yumdagi sel huranbadasu makoigi imungi miyoina thengnakibasu leirabani. Hariba thodok asi thokhraba matungda Gaurav amadi akangsagi call details check tawbada asengba karino haiba adu khanglamki. Police na chap chaba evidence phangbadagi akangsa amadi akangsagi mamabu police na phakhirami. Hariba thodok asi makoina maram oirega thokibani haina adubu akangsa asi minor oibana maram oirega mayamgi normal oiriba jailda thamlamkhide. Juvenile jailda thamlamki. Akangsa khak natana magi mamasu jailda leibagi jairak piramki. Hariba thodok asida akangsa khak natana amaromda yenglabadi Gaurav pusu aranba kharadi leiki. Chahi nauribi haibadi yumbal bagi chahi asi India gi oina taranipani chahi taranipan sudribi amaga mari leinaruba adu Gaurav ki asoiba amani. Haujiki matamda angang oiribi singna hariba thabaksing asi tattana thorakpa thengnari. Hariba thodoksing asi tholoktanaba aikhoina puna wakhal tahanba amadi chekshinba mathau tari. Masini ngasigi asengba thokhiba thodok amagi wari asi tahanjaba matamda soikhilangiba yaurabasu tabiribasingna ngakpinaba haijari. Aduga wari asi tabiraba matungda adomda kari phawibage haiba adu comment tawduna khanghanbirau. Aduga channel asibu support tawbiduna like share comment amadi subscribe tawwa kaubigano.